Sagolban Maino Lairakta Leiba Konjengbam Abothegi Yumda ngasi ayuk anganba pung mari aduwaidagi hauna CBI gi Anti-Corruption Bureau ACB na housing red chathari Abothe Accountant General AG Officer Senior Accountant Officer oina thabak tawbani Operation asi SP Khamrangi mireng makhada chathabani maram chadaba amadi aina yadaba mongda ahenba lanthum paishanbagi chingnaba leibadagi operation asi chathabani haidi Thazaba yaba pawgi likhun amadagi fangba pawda operation asi da hauzik fawda sel sana amadi maru oiba chi chang kya fagat pangamle haidi Imphal gi akoibada leiba mafam sing lu nana thamba amadi taru ba mafam ama oina ba isa dagi hana semdokse miyam gi wakat tanaba toll free natraga call center gumba ama hangdok na bahotna se haina mahut minister o Henry na fongdokre wafa masing asi samu makong na pangthokpa clean Imphal campaign ge saruk ama oina taru tanana thamnabagi hogdokpagi thoramda fongdokhibane My West, My Responsibility haiba thimda Imphal Municipal Corporation IMC na Manipur Urban Development Agency Mudaga pullaga ngasidagi thasigi kuntra mathoi fawba chathagadaba Clean Imphal campaign gi hogdokpagi thoram aduda mahut ki director TH Harikumar IMC gi mayor L Lokeshwar amadi corporator kyasu sarugyaki Lagliba October 13 pangthokadoriba India US ki mioi kunithoina saba ministerial dialogue ta India gi mapal thoram puriba ministry gi maikaida gi leibak amaga leinagadaba mari sing ase punna wari sanaraba khaktada purakpa ngamgani haina mapal thoram puriba wangangloi Anurag Srivastavna Paumi Singaunaba amada haikre Makhatana wangangloi asina haikibada ministerial dialogue asigi manung chana lakadoriba mihut sing asina India ki Prime Minister Narendra Modi loina na National Security Advisor Ajit Doval gasu unagani Hauzik chathariba IPL cricket ke ngarang Dubai da sanakiba match amada Sunrisers Hyderabad na Rajasthan Royals bu wicket nipan da maithiba pikre Toss ngamduna batting ahanba tawraduna Rajasthan apiba over kun gi manungda wicket taruk turaga run chamaga yankhai lauki Match asida Sanju Samson na ball kuntarukta run kuntra taruk amade Ben Stokes na ball kuntra ni thoida run kuntra lauduna mai pakpada mateng pangki ngasi Chennai Super Kings ka Mumbai Indians ka sarjada thingnaragani